Bethany Diaspora Church ki nungsisaraba isilina umar mapangsing Prabhu Jisu Krista ki mingda mayambu nungsibagi salam pizari loinana Ishwar maki wahay pukning changna tabi ba tattana series of Diaspora messages sing asibu tabi khraba khoding maki mathakta su harau nungai ba phongdok chabani sorna hena Borpina bibo ishunu ngasi su ishor gi wahai khoi pukning changna ngaktang oira ba sutamin si sila naw sing ngasi khoi gi text si 1Peter chapter 5 verses 10 to 11 manung ngasi dai khoi khajiktang ishor gi wahai dagi pukning thogat minasi paminasi Manipuri ki Bible da ay amuktang pathok chage verse 10 1 Peter chapter 5 ki verse 10 Adubu nakhoina matam khara awaba khanglaba matungda thousand pumnamak ki ishorna Krista Jisu gi mapan aikhoibu kaubiraba mahakna nakhoibu mapung phahan bi sanu chetna lephan bi sanu Kanhan bi sanu amasung lengdraba oihan bi sanu. Verse 11 Lomba naidaba phauba matik mangan amasung panggal mangonda leiba oisanu. Amen. Isil now sing aikoi gi punsida aikoi na goals Pandam khara aikhoina thami madugi pandam sing adu yamna maru oiba madugi pandam adu phangnana ba chatpada hotnabada yamna matik chaba lei maru oina aikhoigi punsi asida the journey to reach the goals Aikhoina journey asi chatpani aikhoigi goal aikhoigi pandam adu yaunana ba aikhoi chatli adumakpu madugi pandam adu phangnana ba aikhoi chatpasida yamna awaba kayasu thengnaba yai thengsu thengnai adumakpu the goals are worth all the effort we are putting in Adubu aikhoina tanariba pandam adu aikhoi awaba kaya tarabasu aikhoina piriba ngasai effort adu thabak adu karisu amangba laite haibani matik chai haibani aduna masida ishor gi wahaida aikhoi gi punsida ishor gi macha sing gi punsida Christian aikhoi gi punsida Pandam tanabada phangnanaba hotnabada yamna matik chaba awaba kaya ka khanglabasu hotnariba kaya sigi matik oiba pandam khara lai great goals to attempt and to achieve kari no hoji ekhoina pathokraba ishor gi wahe asida Apostle Peter na ibibase ekhoina phangi number 1 the word perfect Manipuri gi londa kari hai Matam khara awaba khanglaba matungda thousand pumnamaki ishorna mahaki matik manganda Krista Jisu gi mapana aikhoibu kaubiraba mahakna nakhoibu mapung phahan bi sanu haibani perfect haibani mapung phahan bi ba aikhoi ase hujik imperfect oye adubu aikhoi ase perfect oinana ba aikhoi gi goal ase perfect oiba haibasini aduna madugi perfect oiba punsi perfect oiba Christian gi journey asi aikoi oiba ngamnana ba natraga aikoi gi pandam perfect oiba asi tanabase masida aikoi gi damakta kari su chingna ningai laite masi hotna basida aikoi kari su pamu balaitana akhak palaitana aikoi hotna bata amang balaite aikoi gi damakta yamna matik chaba pandam amani
Perfect haibadi, it means to be complete. Mapungphaba haibani. It suggests greater spiritual maturity. Thawaida mapungphaba oiba, matik chaba oiba adubuni. Aduna aikoigi thawaigi punsi asida yengba matamna mapungphaba Christian amagi punsi oiba haibase, mature Christian oiba haibase laidabani. Ngasi ay Christian oiraga, ngasi khaktang ay nauna poklaga, ngasi khaktang ay Jesus Christ bu lausalaga ay koina mapungphaba Christian oige haibadudi oiba yadabani. Mature Christian ama oige haibataragadi, it takes a lot of efforts. It takes time. Matam changani, honaba kaya changani haibani. Adumakpu nongma natraga nongmadi ay mapungphaba ama oiba haibase aikoigi pandam oibani. Oisu oihangadawribani. Aduna masi aikoi tanaba aikoi lepasu yade tanagadabani. Masigi pandam se pangnanaba hotnagadabani. Mapungphaba thawaigi punsi, mapungphaba Christian, mapungphaba Prabhu mahakki manai oinanaba. Ani subada the word establish. Mapungphaba amadi chetna lebhan bisanu haye. Chetna lebhan bahaibani. Establish. Actually it suggests stability. Lengdraba haibani. Yamna chetna lepa. Lengba tuba lengdraba adubuni. It points to greater certainty. Haibadi lengdraba adugumba punsi thazabada chetkraba establish tokraba punsi adubuni. Masisu aikoi Christian gi punsi da aikoi gi pandam amani. Masisu pangnanaba, masisu oibangam nanaba aikoi hotnabani, hotnaribani. Aduga nongma natraga nongma masigi stage establish oikraba punsi ase ai phangjage haibase aikoi khudingmakki pandamni. Aduna masi tawbasida awaba kaya thingnagani. Aduga yamna aikoi effort ase piba mathau tagani. Adumakpu aikoi tawgadabani. Maramdi masigi goal, masigi pandam ase phangbada yamna matik chai. Aduga ahum subada the word strengthen. Strengthen haye. Kanhan bisanu haye. Kanhan biba. Kanhan biba haibase karino. It is contrasted to weaknesses or weakness. Ason ba haibasiga kanhan ba haibase ani se yamna kari haisara opposite words oye. Aduna karigumba aikoi thawaida aikoi Christian gi punsi asida thazabada yamna kanba ishorna kanhan biba punsi ado oidrabadi magi opposite to tabani weakness. Ashon ba Christian gi punsi, ashon ba thazaba adu oibani. Aduna aikoi gi pandam karino. Hoi ngasi ay sol mayay ay Christian oirakpa aduga Jisu gi tungilakpa ngarang nahanda oibanina ay son kigani angang oiri. Adumakpu ay nongmadi yamna kanhan kraba adugumba Christian gi punsi adu oige haibasi aikoi gi pandam oigadabani. Aduga madu khudingmak aikoi khudingmak kisu pandam oiribani. Aduna masi kanhan biba ishorna aikoi bu kanhan biba asi yamna darkar oye. Strengthen, it suggests power from God. Masigi kanhan base karidagi phangi haiba kanda ishorgi matik mangul mahaki tauba ngamba sakti aduna aikoi bu kanhan bigadabani. Aduna masisu aikoi gi punsi asida oiba ngamnanaba aikoi gi pandam ama oina thamlaga aikoi si life journey or journey of faith ase aikoi chatlibani. Masisu aikoi kanna
masigi pandam asi phangnanabasu aikhoi hotnaba mathau tai masigi pandam asi phangba ngamnanaba aikhoi chiba kanba tai masi aikhoi wakhalda munna khallaga thamgadabani mari subada kari hai the word settle haibadi lengdraba oihan bisanu haibani settle haibadi lengdraba karigumba aina mafam amada challaga maduda aina kuina lenglaroi dabagi damakta settle tawkraba aduda dum lainana bagi damakta chatkraba natraga hongzen kraba adubu settle kaubani habdi madudagi amu hanna thoklaroi daba adubuni settle aduna masida aikoini yengba kanda masigi wahai ase lengdaba haibase it suggests being grounded fajana magi foundation magi yumbi magi lepham ado chetna semkraba adubu settle kaubani lengdaba haibani ko aduna it speaks of having a very firm foundation yamna chetna lengdana semkraba adugumba foundation aduda laiba adubuni settle haibase ko lengdaba haibase masini aikoi gi punsida nonglai nungsit kaya lakani athemba kaya lakani aikoi bu tuhananaba aikoi bu mangananaba kaya su honarakani adubu chena lengdana laiba firm foundation da achetpa foundation da lengdana laikhraba thazaba adu oibasi aikoi khudingmaki pandam oiribani aduga masi aikoi khudingmaki Christian khudingmak thaza khrabam aikoi khudingmaki pandam su oigadabani aduna masigi pandam ase phangnanaba masigi pandam ase aikoi yauba ngamnanaba hotnaba mathau tai madugi hotnaba duda efforts amuk darkar oigani aduga kathokpa kayasu darkar oigani awaba kayasu khangani but it is what yamna masi matik chai haibani aduna aikoi masi khuding makse Christian aikoi gi punsida khallaga aikoi gi Christian gi thajaba gi punsi ase journey khongsat ase aikoi chakatari bani ishor gi wahaida aikoi na makha yengtharabadi kari ui God's calling ishor na aikoi kaubase kari karamhaina kawi karamba moong da kaubi bage haibasisu aikoi na ishor gi wahai Apostle Peter na iriba asida uba phangmani verse 11 da lomba naidaba phauba matik mangan amasung panggal mangonda leiba oisanu right adugi mamangda ngasai khoina verse 10 da pariba asini adubu na khoina matam khara awaba khanglaba matungda thousand punamakki ishor mahakki matik manganda Krista Jisu mapana Krista Jisu gi mapana aikhoibu kaubiraba mahakna kaubiba haibasi aikhoin oi aduna God's calling masi henna aikoi kadaida khangba ngami haiba kanda 1 Peter chapter 1 aduga chapter 2 asida aikhoina amu hanna nauna parapadi aikhoibu kaubiba asi karino haibasi aikhoina uba phangi number 1 calling the calling of God ahan bada ishona aikhoibu kaubiba se 1 Peter chapter 1 verse 1 da haibani Peter, an apostle of Jesus Christ, to the pilgrims of the dispersion in Pontus, Galatia, Cappadocia, Asia, and Bithynia. Masida haire Manipuri da page verse 2. Ipa isorgi hana khangba matung inna thawaina sengdokpi bagi mapana Jisu Kristagi yathang innaba amasung mahaki I khikpi naba khandok labasingda thousand amasung ingthaba yamkhat sanu verse 3 da kari hai aikoi gi ibungo Jisu Krista gi mapa amasung ishor bu thagatpa oisanu mahakna aikoi bu thoi henna chanbiba adugi matung inna Jisu Krista bu
ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯍꯟꯕꯒꯤ ꯃꯄꯥꯟꯅ ꯑꯍꯤꯡꯕ ꯑꯁꯥꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄꯤꯔꯦ꯫ ꯃꯁꯤ ꯃꯥꯡꯕ ꯅꯥꯏꯗꯕ, ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯑꯃꯁꯨꯡ ꯈꯨꯏꯊꯕ ꯅꯥꯏꯗꯕ ꯐꯪꯐꯝ ꯊꯣꯛꯄ ꯅꯈꯣꯏꯒꯤꯗꯃꯛ ꯁꯔꯒꯗ ꯈꯥꯛꯄꯤꯕ ꯑꯗꯨ ꯐꯪꯅꯅꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯕ ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯅꯈꯣꯏꯕꯨ ꯉꯥꯛꯇꯨꯅ ꯊꯝꯕꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯃꯁꯤ ꯑꯩꯈꯣꯏꯗ ꯐꯖꯅ ꯈꯪꯍꯟꯕꯤꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯕ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯣꯂꯤꯡꯗ ꯚꯔꯁ 9ꯗꯒꯤ ꯄꯥꯔꯕꯗꯤ ꯀꯔꯤ ꯎꯕ ꯐꯪꯉꯦ? ꯔꯥꯏꯠ, ꯚꯔꯁ 9ꯗ ꯀꯔꯤ ꯍꯥꯏ? ꯁꯨꯃꯥꯏꯅ ꯌꯦꯡꯁꯤ, ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯄꯥꯊꯣꯛꯂꯒ ꯐꯣꯂꯣ ꯇꯧꯁꯤ, ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀ꯭ꯂꯤꯌꯔ ꯑꯣꯏꯒꯅꯤ꯫ ꯆꯦꯞꯇꯔ 2ꯒꯤ 1 Peter ꯆꯦꯞꯇꯔ 2ꯒꯤ ꯚꯔꯁ 9ꯗ ꯑꯁꯨꯃꯥꯏꯅ ꯍꯥꯏ: ꯑꯗꯨꯕꯨ ꯅꯈꯣꯏꯕꯨ ꯑꯃꯝꯕꯗꯒꯤ ꯑꯉꯛꯄ ꯃꯉꯥꯜꯗ ꯀꯧꯕꯤꯕ ꯃꯍꯥꯛꯀꯤ ꯒꯨꯟꯁꯤꯡ ꯅꯈꯣꯏꯅ ꯍꯥꯏꯗꯣꯛꯅꯕ ꯅꯈꯣꯏꯗꯤ ꯈꯟꯒꯠꯄ ꯁꯥꯒꯩ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯄꯨꯔꯣꯍꯤꯠ, ꯑꯁꯦꯡꯕ ꯖꯥꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯃꯤꯁꯤꯡꯅꯤ꯫ ꯍꯥꯟꯅꯗꯤ ꯅꯈꯣꯏ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯣꯏꯔꯦ꯫ ꯍꯥꯟꯅꯗꯤ ꯅꯈꯣꯏ ꯆꯥꯟꯕꯤꯕ ꯐꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯥꯟꯕꯤꯕ ꯐꯪꯂꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯌꯥꯝꯅ ꯐꯖꯅ ꯇꯥꯛꯄꯤꯔꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯃꯔꯤ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯍꯥꯏꯔꯕꯗꯤ, call by grace, ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯀꯧꯕ? Call to His eternal glory by the Lord Jesus Christ. ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ, ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯀꯧꯕꯤꯔꯕꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯃꯤ, ꯌꯥꯝꯅ ꯊꯧꯖꯥꯜ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯁꯦ ꯑꯩꯈꯣꯏ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯦ꯫ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯊꯥꯒꯠꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ, ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯈꯜꯗ, ꯄꯨꯛꯅꯤꯡꯗ ꯈꯟꯒꯗꯕ, ꯂꯧꯁꯤꯟꯒꯗꯕꯁꯤ ꯀꯔꯤꯅꯣ? To trust in the Lord. ꯑꯩꯈꯣই ꯄ꯭ꯔꯚꯨ ꯃꯍꯥꯛꯄꯨ ꯆꯦꯠꯅ ꯊꯥꯖꯒꯗꯕꯅꯤ, ꯃꯍꯥꯛꯄꯨ ꯊꯥꯒꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯃꯥꯕꯨ ꯃꯔꯨ ꯑꯣꯏꯅ ꯆꯦꯠꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯥꯖꯔꯒ ꯑꯩꯈꯣꯏ ꯍꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ to give Him glory. ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯖꯥꯟꯕꯤꯕ, ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯡꯉꯥꯏꯔꯕ eternal glory ꯑꯗꯨꯒꯤꯗꯃꯛꯇ ꯀꯧꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯃꯒꯨꯜ ꯐꯣꯡꯗꯣꯛꯀꯗꯕꯅꯤ꯫ ꯑꯔꯣꯏꯕꯗ to persevere till we have accomplished all that God has planned. ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯄ꯭ꯂꯥꯟ ꯇꯧꯕꯤꯕ, ꯊꯝꯕꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯈꯣꯏꯅ accomplish, ꯂꯣꯏꯅꯃꯛ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯔꯝꯕ, ꯂꯣꯏꯁꯜꯂꯝꯕ, ꯇꯧꯔꯝꯕ ꯑꯗꯨ ꯉꯝꯅꯅꯕ persevere, ꯑꯩꯈꯣꯏ ꯈꯥꯡꯂꯒ ꯍꯣꯠꯅꯕ ꯂꯦꯞꯇꯕꯤꯗ ꯑꯩꯈꯣꯏ ꯇꯧꯔꯒ ꯃꯁꯤ ꯃꯄꯨꯡ ꯐꯥꯍꯟꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯜ, ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ, ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ, ꯍꯣꯠꯅꯕ ꯑꯗꯨ ꯑꯣꯏꯍꯟꯒꯗꯧꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ, ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯇꯠꯇꯅ ꯊꯝꯒꯗꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯍꯟꯅꯤꯡꯕꯅꯣ ꯅꯠꯇ꯭ꯔꯒ ꯃꯄꯨꯡ ꯐꯥꯍꯟꯅꯤꯡꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯔꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯃꯤ꯫ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯍꯥꯏꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ, ꯄꯥꯟꯗꯝꯁꯤꯡ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯁꯤ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯂꯦꯞꯂꯣꯏꯁꯤ꯫ ꯏꯁꯣꯔꯅ ꯄꯥꯡꯕꯤꯒꯅꯤ to be perfect,
to be established, to be strengthened, and to be able to settle. Adu aikoi oiba ngamnanaba honasi. Masigi pandam asi aikoi yaunanaba Ishorna su pangbibo oisunu. Aduga Ishorgi calling Ishorna aikoi bu kaubiba ase ningsinglaga. Ishorgi thaujal asina aikoi bu kaubibani. Aikoi mahakki matik mangal gi damakta Ishorna kaubibani. Aduna aikoi magi matik mangal gi damakta hingadabani, taugadabani, chatgadabani haibase aikoi kanna Partana ga loinana hotnasi Ishorna borpina bibo oisunu. Ishorna haktang haijasi. Wang toy sing toy raba sargada laiba koi gi ipa nahak pu yam thagati nahak ki wahai na koi pu hena achumba takpire khanghan bire loina nei pai shor ngasi maru oina ai koi Christian thaza khraba nacha ai koi gi punsida pandam sing ase phangba ngamna ba yauba ngamna ba panggal pinabiyo Yamna Mapungphaba, mature oiba, established oiba, settled oiba, lengdraba, adugumba, achetpa foundation da lep pangamba, nachasingi thazaba, nachasingi Christian punsi oihan biyo haiduna partna tauzari, loina nei pai shor awaba kaya thengnarbasu, khang bakan baga loina na lep palaita na hotnaraga. Aikoi masigi Ishorna aikoi bu oihanning ba khuding mang ase mapungphahan bangamba nahakki na chasing oihan biduna pai shor aikoi na tawri ba khuding mang asida nahakki aning ba apamba gi matung in na tawraga nahakki minglen nahakki matik mangal adu phongdok pa ngamhan biu haiduna pai shor nahakki na phamda changjatuna nijabani Nahaki waya si butakar pa mipum kuding makimatakta thawai hakchang ani makibor na pinabiyo mama ki darkar ki matungin na awat pa yung sinbiyo karisyo paisor tunghanda na paisor nahaki damakta saki pi bangamba lep bangamba na chasing oihan biyo nahaki loy na biba ito na batam kipta loy na biyo thadok pi gano ay ko'y bunahak na Tatta na yung sinbiyo haito na. Tagat sa bakaloy na iko'y papaptagi handong piba. Kan biba mapo Prabhu Jisu Kristo giminda nizari. Amen. So na borpina bibo isino. Thank you.